So hey guys, welcome back to my new video. Mayang ngasi jo video bulak sir. Mayang ngasi video si khara itop tong ala ni ba. Ai ta sen hai ga sigi uriba khoi rose se jiri gi se magi handak viral thokpa du mayam maram lo khangam mani ba. Ado main oina ngai magi video se semning da bane rose ki matang na video se semning da bane ba. Du soina semai sena khoi especially khoi nupi oi bi ke am da ko asumba khoi rose ki sumaina matau tamjaning ba na ta na rose ki sumai tau ba मैम हम ले अद मोई खरा दई मिसेस नत्र नुपी ओइ खरा लै ममि जाम ngौब आईफोन याम पांगन बा कोई गाड़ी नुपा ना गाड़ी मु थौ गरी मथुन मथुन एकदम पीरगी निंगोल थमोइ से न हाइजब दुम कोई की अरंग रक ngौब नुपी खरा लै हबको तो स्पेशली मोई की दमक तने सेम प वीडियो से दना मेसेज मोइ द मेसेज पीगे तवने दना मैम ngasi वीडियो से याम थिन नोइ दो माले द लोइबाउ जेंबियो अदो वीडियो से मैम हाउनै तौगे Balikannagi mamomno Lamdam karigi sanawno Lairembigi mapukni nandi Sumatyay pubini nandi Malim sinu jakayana tomjaningay Uy binanggi na togole na manghan kinuko Nangyani mo dating marinatid ako ng pinagkagano kong Pamamasoy bataloy raban ko Ay gitali Oh, khang ba mong na khang amani khang da mi mong de hai phana hai jage mai wai solution se ko ma se rose ko ye ma se le pham se jiri bang ni hai ro kam to yo ko ado ma se han de viral chale ba kai na ha ga na ha na de ki khang de warak wat tem ba wat na to ira do di khang de ko na ta na han sing na warak pa ka to ba ado khara wat ki veira ado chai wat ki veira ado di khang de ma se han de ki sumai na viral chale se kai ma na sumai video se same da tar so ho ki video me am do sum khang mani ha di ni khai na kho khai da na ko dum ado mai to ga dum lai re ko do khara arang rak ta ngawi hai ga ka mai ai ma ga di personal problem lai ba di natte ado kai gi no ina si hai re si wa sing se da sumai na tau jaba nupi myam lai ba hojiki ma ge puchi di se hoji ana lai re ma se sumai sumai hana sumai na ne khai ko kai video sema me video sema matung da do laga imphal la chalaga manipur da chalaga imphal la nupang koina raga to laga ma se sumai na atang ma gari thar naga sumai na chatna photo shoot ka video ta na khotana dumai tawra khotana lai re ado laga luhong di mamang da khoi gi luhong ga to ga ba thabok to du su mayang mamang na dumai na tawdana khotana mai video da viral chale amuk ta ba lore ado gi mamang da gamu moi mi ohum na nupi ohum na nupa am sumai na phara re to yi phara ga kai na to yana to mu kam viral jakhara se lai re aidi makhal ado laga hojiki nupa se kamu chahi mari suraga matuna kamu ma ga chele haibra kena chel laga kamu mahak se lodana ado laga atopa nupi mu chen khare ado mai ne wa thoi viral hojik ma kaptana khotana hojik mayam da help mayam na mateng pangbiu aina khotan tawi hoi ado mateng budi hoi pangdu ni hojik nupa su pha gra ta hojik war watiem ba na tragana wahang paum taw loraga kanada kari dandi pi ba ba kari charak pi ba ado budi pi ne ba chile ra Hi everyone, my name is Roslyn and I'm from Northeast India, Manipur. My name is Prishila. I also do belong to Northeast India, Manipur. So today we are going to talk about the most common crime which is happening in India. Khwaidagi common crime oiba hojik thoiba thobam India da ko which is rape. Yeah. Viral chatba khotba mayam thokiba aigi crime aigi life ta thokiba mayam do ai nupa ai nushinaba nupa duga mangniat mayam aigi mateg amta pangbiro hoi yam nuai te khoi rose ki matang gi wari se ko hojik nupa du budi fare ha ni ko bai wahang pa hum tom ni ha ni ado loraga karina kanana kari dandi pi ba ja bana ta kari no ko ma hoje rose ta hoi sengdo tenga ya kamu nupi ang go chenjel len tai pha ado budi moi thok ba ko kai na le ado gi damak ta khoi gi mai te bu lan ta ra ga dina ta na khoi gi warak pi na bai me si mam le ko hojik ado gi kan khalo na mayam warak chara ni nupi na lala masu nupi chara chana phangani nupa na lala su dum warak to ni do se wai to se do ina sigi video sigi khuthang se ma ina sigi video se jahole se kaino ha ga khoi gi समाज असिदा अखोगी इचे इचल खरसु सुमाइना मागी मतौ तमजनिंगबा नत्रगना
ꯁꯨꯃꯥꯏꯅ ꯑꯔꯪ ꯑꯔꯥꯛꯇ ꯑꯥꯏꯐꯣꯟꯗ ꯉꯥꯎꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗ ꯉꯥꯎꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯃꯣꯏꯁꯦ ꯌꯦꯡꯗꯦ ꯍꯥꯏꯗꯤ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯥꯅ ꯂꯧꯔꯤꯕ ꯒꯥꯔꯤꯁꯦ ꯏꯟꯁꯇꯣꯜꯃꯦꯟꯗꯔ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯕꯨ ꯈꯨꯜꯂꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯑꯥꯏꯐꯣꯟꯒ ꯄꯥꯏꯔꯒ ꯒꯥꯔꯤ ꯈꯔ ꯇꯥꯡꯉꯒ ꯊꯧꯈ꯭ꯔꯗꯤ ꯆꯁꯃꯥ ꯑꯃꯒ ꯎꯞꯁꯪꯉꯗꯤ ꯑꯣ ꯂꯣꯏꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯄꯣ ꯄꯤꯔꯗꯤ ꯅꯤꯉꯣꯜ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯄꯤꯊꯣꯛꯄꯤꯅꯦꯕ ꯑꯦꯛꯗꯝ ꯊꯃꯣꯏꯗ ꯂꯣꯏꯅ ꯄꯤꯊꯣꯛꯄꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯒꯤꯅꯦꯕ ꯏꯔꯥꯡꯅ ꯁꯨꯛ ꯌꯥꯝ ꯀꯜꯂꯕ ꯃꯇꯝꯁꯤꯗ ꯀꯝ ꯋꯥꯍꯪ ꯄꯪ ꯍꯥꯟꯅꯗꯩ ꯁꯨꯝ ꯇꯧ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯒꯦ ꯈꯪꯕ ꯑꯩ ꯁꯨꯝꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯉꯤꯕ ꯁꯤꯒꯤ ꯋꯥꯁꯤꯗ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯕ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯇꯥꯅꯤꯡꯕ ꯑꯃꯃꯝ ꯍꯥꯏꯗꯤ ꯂꯩꯔꯝꯒꯅꯤ ꯑꯃꯈꯛꯇꯪ ꯇꯥꯔꯁꯨ ꯍꯣꯏ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯖꯒꯅꯦꯕ ꯃꯥꯏ ꯃꯊꯃꯣꯏꯗ ꯈꯇꯪ ꯇꯧꯂꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯒꯤ ꯀꯥꯟꯅꯕꯗꯨ ꯂꯩꯔꯕꯅ ꯈꯟꯖꯩꯀꯣ ꯈꯔ ꯑꯃꯅ ꯁꯨꯝꯕ ꯇꯥꯅꯤꯡꯗꯕ ꯃꯤ ꯇꯥꯖꯔꯣꯏ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯑꯃꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩ ꯁꯦꯝꯃꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯅꯨꯄꯥ ꯈꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯅꯨꯄꯥ ꯈꯟꯕ ꯃꯇꯝꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯗꯨ ꯌꯦꯡꯒꯅꯨ ꯅꯨꯄꯥꯁꯦ ꯐꯕ꯭ꯔꯥ ꯍꯣꯏ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯇꯝꯃꯝ ꯅꯨꯄꯥ ꯇꯝꯃꯝ ꯇꯥꯔꯗꯤ ꯑꯗꯨꯝ ꯐꯪꯗꯧꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯅꯨꯄꯥꯁꯦ ꯐꯕ꯭ꯔꯥ ꯍꯌꯦꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯁꯦ ꯀꯩꯗ ꯅꯨꯡꯁꯤꯅꯣ ꯑꯩꯒꯤ ꯐꯤꯒꯔꯗ ꯅꯨꯡꯁꯤꯔꯥ ꯑꯩꯒꯤ ꯁꯛꯇ ꯅꯨꯡꯁꯤꯔꯥ ꯑꯩꯒꯤ ꯄꯨꯛꯆꯦꯜꯗꯕꯨ ꯅꯨꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯍꯥꯟꯅꯗꯣ ꯌꯦꯡꯕꯤꯔꯣ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯂꯧꯕꯤꯒꯗ꯭ꯔꯥ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔ ꯊꯥꯗꯣꯛꯄꯤꯔꯝꯗꯣꯏꯔꯥ ꯍꯌꯦꯡ ꯑꯩꯕꯨ ꯂꯧꯕꯤꯔꯒ ꯂꯨꯅ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯡꯒꯗꯣꯏ ꯐꯖꯅ ꯑꯗꯨꯝꯕꯗꯣ ꯍꯥꯟꯅ ꯊꯤꯒꯠꯂꯣ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯑꯃꯈꯛꯇꯪꯇꯅꯤ ꯂꯨꯍꯣꯡꯗꯣꯏꯁꯦ ꯑꯃꯈꯛꯇꯪꯇꯅꯤ ꯑꯐꯕ ꯅꯨꯄꯥ ꯈꯟꯗꯣꯏꯁꯦ ꯏꯁꯥꯅ ꯈꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤꯗꯣ ꯅꯠꯇꯦ ꯃꯥꯅ ꯐꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕꯗ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯚꯥꯏꯔꯦꯜ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯀꯪꯕ ꯅꯨꯄꯥ ꯑꯃꯒ ꯑꯀꯪꯕ ꯈꯔꯅꯤ ꯂꯩ ꯀꯣꯏꯅꯔꯝꯒꯅꯤ ꯑꯀꯪꯕ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯅ ꯇꯣꯛꯅꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥꯁꯤ ꯃꯊꯪ ꯀꯣꯏꯅ ꯑꯀꯪꯕ ꯑꯃꯃꯨꯛ ꯀꯥꯏꯅ ꯂꯣꯏꯔꯒ ꯀꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯦꯕ ꯃꯣꯏꯁꯤ ꯏꯖꯠ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯑꯃꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯈꯪꯕ ꯑꯗꯨꯅ ꯏꯁꯄꯦꯁꯦꯜ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅꯤ ꯅꯪ ꯂꯩꯔꯔꯦ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯂꯩꯔꯔꯦ ꯐꯔꯦ ꯅꯍꯥꯛꯁꯦ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯦꯕ ꯅꯍꯥꯛꯁꯦꯀꯣ ꯑꯗꯣ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯇꯤꯛ ꯆꯥꯕ꯭ꯔꯣ ꯅꯪꯅ ꯏꯅꯥꯛ ꯀꯩꯔꯥ ꯅꯨꯄꯥꯗꯣ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯃꯇꯤꯛ ꯆꯥꯎ ꯅꯠꯇ꯭ꯔꯒ ꯅꯪ ꯃꯇꯤꯛ ꯆꯥ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯣ ꯐꯕ ꯑꯩꯈꯣꯏ ꯐꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯅꯨꯄꯥꯗꯣ ꯂꯩꯔꯝ ꯇꯥꯔꯁꯨ ꯅꯪꯅ ꯁꯦꯝꯕꯤꯕ ꯌꯥꯏꯑꯕ ꯅꯨꯄꯥꯗꯣ ꯀꯩꯁꯨ ꯅꯠꯇꯦꯕ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯤ ꯑꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯊꯥꯛꯄ ꯌꯥꯏ ꯀꯩꯅꯣ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯐꯪꯍꯧꯗꯅ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯅ ꯌꯥꯗꯅ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯪꯗꯤ ꯊꯕꯛ ꯇꯧꯔꯤ ꯅꯪ ꯃꯇꯤꯛ ꯆꯥꯎꯕ ꯅꯪ ꯐꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏꯑꯕ ꯅꯨꯄꯥ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯊꯥꯛꯇꯧ ꯅꯠꯇꯦ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯊꯥꯛꯄ ꯌꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯇꯥꯡ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯑꯗꯨꯝꯕ ꯅꯨꯄꯥ ꯌꯦꯡꯉꯣ ꯃꯥꯗꯣ ꯐꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯐꯁꯨ ꯐꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯌꯥꯔꯦꯕ ꯅꯣꯏꯅꯕꯨ ꯑꯗꯨ ꯅꯠꯇꯦ ꯐꯕ ꯐꯠꯇꯕ ꯌꯦꯡꯉꯛꯇꯦ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯦꯅ ꯉꯁꯤ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ ꯅꯨꯄꯤ ꯃꯇꯤꯛ ꯆꯥꯗꯕꯩꯅꯦꯕ ꯈꯪꯕ ꯀꯩꯅꯣ ꯅꯨꯄꯤꯗꯨꯅ ꯐꯖꯅ ꯄꯩꯁా ꯄꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯐꯔꯝ ꯇꯥꯔꯒꯗꯤ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝꯕ ꯇꯠꯄ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨꯅ ꯐꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏ ꯂꯩꯕ ꯌꯥꯏꯑꯕ ꯑꯗꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯐꯖꯅ ꯇꯝꯅꯤꯡꯗꯦ ꯀꯥꯎ ꯈꯔ ꯇꯝꯁꯤꯜꯂꯒ ꯑꯗꯨꯂꯒ ꯏꯅꯥꯛ ꯈꯔ ꯃꯁꯛꯀ ꯈꯔ ꯐꯖꯒꯗꯤ ꯑꯣ ꯂꯣꯏꯔꯦ ꯑꯗꯨꯂꯒ ꯔꯤꯜꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯑꯇꯦꯟ ꯑꯇꯦꯟꯕ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯍꯥꯁꯦ ꯅꯤꯈꯥꯏꯗꯅ ꯈꯣꯠꯈꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯂꯒ ꯂꯥꯏꯔꯕ ꯃꯤꯗꯤ ꯑꯗꯨꯝꯕ ꯅꯨꯄꯤꯗꯣ ꯍꯧꯅꯤꯡꯗꯦꯕ ꯅꯤꯈꯥꯏ ꯈꯣꯠꯈꯥꯏꯕ ꯅꯨꯄꯤꯗꯣ ꯍꯧꯅꯤꯡꯗꯦꯕ ꯀꯩꯗꯧꯔꯦ ꯃꯣꯏ ꯈꯪꯉꯦꯕ ꯁꯤꯗꯤ ꯑꯩꯒꯤ ꯂꯦꯚꯦꯜꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯅ ꯈꯪꯕ ꯐꯅ ꯂꯩꯔ ꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯅꯤꯈꯥꯏꯕ ꯈꯣꯠꯈꯥꯏꯕ ꯎꯔꯒ ꯑꯗꯨ ꯆꯪꯉꯛꯇꯣꯏ ꯃꯤꯁꯤꯡꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯆꯪꯉꯛꯀꯅꯦꯕ ꯆꯪꯉꯒ ꯑꯗꯨ ꯆꯪꯉꯛꯇꯣꯏꯗꯨꯁꯨ ꯅꯨꯡꯁꯤꯅ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯤꯈꯥꯏꯕ ꯈꯣꯠꯈꯥꯏꯗꯣ ꯁꯤꯗꯤ ꯈꯔ ꯄꯩꯁꯥ ꯅꯪꯁꯤꯜꯂꯁꯨ ꯌꯥꯏ ꯑꯩ ꯐꯪꯉ ꯂꯣꯏꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦꯅ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯦꯕ ꯑꯗꯨꯒ ꯂꯩꯅꯦꯕ ꯈꯪꯕ ꯑꯁꯤꯗ ꯅꯣꯏ ꯈꯜꯂꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂ ꯈꯔ ꯅꯨꯡꯁꯤꯕ ꯈꯔ ꯒꯤꯐꯀ ꯄꯤꯒꯗꯤ ꯑꯥꯏꯐꯣꯟꯒ ꯄꯤꯒꯗꯤ ꯑꯣ ꯂꯣꯏꯔꯦ ꯑꯩ ꯇꯧꯅꯤꯡꯕ ꯇꯧꯖꯔꯣ ꯂꯧꯅꯤꯡꯕ ꯂꯧꯖꯔꯣꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯕ ꯄꯨꯝꯅꯃꯛ ꯁꯦ ꯄꯤꯊꯣꯛꯑꯅꯤ ꯈꯔꯅꯤ ꯂꯩꯔꯦ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯂꯩꯈꯥ ꯇꯥꯔꯅꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯗ ꯆꯣꯞꯄꯗ ꯅꯠꯇ꯭ꯔ ꯅꯪ ꯅꯃꯥ ꯅꯄꯥꯗꯁꯨ ꯂꯣꯏ ꯆꯣꯞꯍꯜꯂꯅꯤ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯗ ꯁꯤ ꯃꯥꯏ ꯃꯆꯥꯗ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯃꯆꯥꯗ ꯅꯠꯇ꯭ꯔꯅ ꯄꯨꯡꯆꯣꯞ ꯆꯣꯞꯍꯜꯂꯅꯤ ꯄꯨꯡ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯅꯁꯥ ꯃꯇꯤꯛ ꯆꯥꯎ ꯑꯗꯨ ꯂꯣꯏꯔꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯊꯤꯕꯤꯒꯅꯨ ꯅꯨꯄꯥꯗꯣ ꯐꯕ ꯌꯦꯡꯕꯤꯌꯨ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯤꯁꯥ ꯄꯤꯁꯥ ꯆꯥꯗꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯕ ꯊꯤꯌꯨꯅꯍꯦ ꯈꯪꯉꯕꯣ ꯅꯪꯅ ꯐꯖꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯐ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥꯗ ꯃꯑꯣꯡ ꯆꯥꯔ ꯇꯥꯔꯁꯨ ꯐꯖꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯣꯕ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯩꯒꯅꯤ ꯅꯪ ꯍꯣꯠꯅꯕ ꯀꯜꯂꯨ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯇꯧ ꯍꯥꯏꯅ ꯃꯥ ꯇꯧꯗ꯭ꯔ ꯌꯦꯡꯉꯣꯅꯦ ꯅꯣꯏꯅꯕꯨ ꯃꯈꯥ ꯄꯠꯇꯄ ꯅꯨꯄꯥꯁꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯅꯦꯕ ꯑꯩꯈꯣꯏ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯈꯔ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯐꯔ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯅꯨꯄꯤꯁꯤ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯗꯣꯏꯔో ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯂꯣꯏ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣꯕ ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯝꯕ ꯃꯤ ꯑꯗꯨꯝꯕ ꯌꯦꯡꯉꯣ ꯑꯗꯨꯒ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ
ꯑꯍꯟꯁꯤꯡꯗꯁꯨ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯒꯦꯀꯣ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯃꯕꯣꯛ ꯃꯄꯨꯕꯣꯛ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯄꯥ ꯀꯣ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯕꯅꯤ ꯑꯩꯒꯤ ꯑꯗꯣ ꯂꯩꯕꯤꯌꯨ ꯑꯗꯣ ꯂꯩꯕꯤꯌꯨ ꯑꯗꯣ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯀꯣ ꯁꯤ ꯑꯃ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯨ ꯑꯗꯥ ꯍꯥꯟꯅꯗꯨꯗꯩꯅꯦꯕ ꯚꯥꯏꯔꯦꯜ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯃꯣꯏꯅ ꯁꯦꯠꯅꯤꯡꯕꯗ ꯑꯗꯨꯁꯨ ꯄꯪꯁꯦꯠ ꯁꯦꯠꯍꯟꯒꯅꯨ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯃꯃꯤꯠꯇꯣ ꯃꯌꯥꯝꯒꯤ ꯃꯃꯤꯠ ꯑꯃ ꯆꯪꯉꯤꯃꯦꯕꯀꯣ ꯍꯣꯏ ꯑꯆꯝꯕ ꯃꯤ ꯑꯃꯃꯝꯗꯤ ꯆꯝꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯃꯃꯝꯗꯤ ꯌꯥꯝ ꯂꯥꯅ ꯌꯦꯡꯉꯦ ꯑꯗꯨꯒꯨꯝꯕꯁꯨ ꯌꯦꯡꯁꯤꯜꯂꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯇ ꯅꯠꯇꯦꯕ ꯚꯥꯏꯔꯦꯜ ꯑꯣꯏꯗꯣꯏꯁꯦ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏ ꯆꯦꯟꯊꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯧꯔꯒ ꯁꯦꯟꯅꯕꯤꯌꯨ ꯑꯗꯨꯅ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯖꯒꯦꯀꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯣꯏ ꯇꯥꯅꯤꯡꯗꯣꯏꯔꯥ ꯇꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯁꯦꯡꯕ ꯋꯥ ꯉꯥꯛꯇꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯐꯖꯅ ꯂꯩꯕꯤꯌꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯈꯣꯡꯊꯥꯡꯗꯣ ꯑꯃꯕꯨ ꯍꯦꯛ ꯁꯣꯏꯈ꯭ꯔꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯗꯥꯛ ꯇꯥ ꯂꯩꯗꯣꯏꯅꯤ ꯅꯨꯄꯥꯒꯤꯗꯤ ꯀꯔꯤ ꯁꯨꯝ ꯈꯜꯂꯨꯅꯣ ꯅꯨꯄꯥꯗꯤ ꯍꯧꯖꯤꯛꯀꯤ ꯔꯣꯁꯇ ꯀꯣꯏꯅꯕ ꯅꯨꯄꯥꯗ ꯌꯦꯡꯉꯨꯅ ꯑꯗꯨ ꯐꯅ ꯚꯥꯏꯔꯦꯜ ꯆꯠꯂꯁꯨ ꯁꯨꯝ ꯑꯀꯝꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯐꯪꯉꯒ ꯑꯗꯨꯝ ꯆꯦꯟꯈꯤꯗꯣꯏꯅꯤ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯗꯣꯏꯅꯤ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯔꯣꯁꯇꯤ ꯍꯧꯖꯤꯛ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧ ꯂꯩꯍꯧꯔꯦ ꯃꯥꯅ ꯉꯥꯎꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯃꯍꯥꯛꯁꯦ ꯂꯧꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯟꯒꯅꯦꯕ ꯑꯗꯩ ꯂꯧꯔꯦ ꯍꯥꯏꯅꯁꯨ ꯈꯜꯂꯣ ꯔꯣꯁꯀꯤꯗꯃꯛꯇ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅꯁꯨ ꯈꯜꯂꯣ ꯑꯗꯨ ꯃꯥ ꯃꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯔꯣꯁ ꯑꯁꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯗꯞ ꯉꯥꯡꯕꯗ ꯍꯥꯏꯗꯤ ꯑꯗꯨ ꯅꯨꯄꯥꯗ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯕ ꯑꯗꯣ ꯅꯪꯒꯤ ꯅꯁꯥꯒꯤ ꯈꯟꯗ ꯇꯥꯔꯒꯁꯨ ꯅꯃꯥ ꯅꯄꯥꯒꯤ ꯈꯟꯕꯤꯌꯨ ꯅꯨꯄꯥꯗꯨꯒꯤ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯂꯩꯕꯤꯌꯨ ꯅꯍꯥꯛꯀꯤ ꯏꯖꯠꯇꯣ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯅꯤ ꯑꯗꯨꯂꯒ ꯅꯣꯏꯁꯦ ꯃꯩꯇꯩꯅ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯅꯨꯔꯥꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁט ꯂꯦꯚꯦꯜ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯎꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯅꯨꯔꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯐꯖꯔꯕ ꯀꯩꯅꯣꯗꯣ ꯃꯥꯡꯍꯟꯕꯤꯒꯅꯨꯕ ꯅꯣꯏꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯄꯥꯝꯃꯒꯀꯣ ꯑꯩ ꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯂꯒ ꯅꯨꯄꯥꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯅꯨꯄꯥꯁꯤꯡꯗꯁꯨ ꯑꯩ ꯁꯤ ꯍꯥꯏꯖꯒꯦ ꯈꯪꯗꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯃꯌꯥꯝ ꯉꯥꯡꯉꯦ ꯃꯃꯥꯡꯗꯁꯨ ꯁꯤꯒꯤ ꯂꯣꯀꯦꯜ ꯚꯤꯗꯤꯑꯣꯒꯤ ꯇꯣꯄꯤꯛꯇꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯅꯤꯀꯣ ꯁꯦ ꯃꯌꯥꯝꯁꯨ ꯑꯩ ꯃꯈꯥꯗ ꯍꯥꯞꯆꯔꯒ ꯁꯤ ꯌꯦꯡꯁꯤꯜꯂꯨ ꯁꯤꯗꯁꯨ ꯑꯩ ꯍꯥꯏꯒꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯥꯅ ꯁꯤꯒꯤ ꯀꯣꯏꯅꯔꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯁꯨ ꯊꯥꯕꯤꯅꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯏꯔꯥ ꯇꯥꯗꯤꯔꯥ ꯈꯪꯗꯦꯕꯀோ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯁꯨ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯉꯤꯀꯣ ꯅꯨꯄꯥ ꯃꯌꯥꯝꯗꯁꯨ ꯅꯪꯅ ꯂꯧꯔꯣꯏꯗꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯅꯪꯅ ꯂꯧꯔꯣꯏꯗꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯣꯕ ꯈꯪꯕ ꯅꯪꯒꯤ ꯅꯆꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯅꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯗꯧ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯪ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯀꯥꯔꯟ ꯇꯨꯔꯟ ꯑꯗꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯤꯒꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯄꯨꯟꯁꯤꯁꯦ ꯑꯃꯈꯛꯇꯪꯇꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯌꯦꯡꯅ ꯁꯦꯝꯕꯤꯌꯨ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯁꯦꯠꯄꯤꯌꯨ ꯇꯤꯟꯅꯕꯗ ꯅꯨꯄꯥ ꯈꯟꯕ ꯃꯇꯝꯗ ꯌꯦꯡꯅ ꯐꯖꯅ ꯈꯟꯕꯤꯌꯨ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯂꯥꯏꯔꯕꯁꯨ ꯀꯣꯏꯌꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯣꯠꯅꯕ ꯀꯟꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯕꯁꯨ ꯀꯣꯏꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯑꯩ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯣꯏ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯗ ꯇꯝꯍꯜꯂꯣꯏ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜ ꯄꯨꯁꯜꯂꯣꯏꯅ ꯈꯟ ꯇꯥꯔꯒꯁꯨ ꯅꯣꯏꯅꯁꯨ ꯌꯥꯝ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯅꯆꯥ ꯄꯥꯝꯗꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯔꯀꯥꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯟꯕ ꯄꯥꯝ ꯇꯥꯔꯗꯤ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯀꯩꯒꯤ ꯄꯥꯝꯃꯤꯅꯣꯕ ꯅꯣꯏꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯣꯏ ꯅꯁꯥ ꯃꯇꯤꯛ ꯆꯥꯎ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯌꯥꯎꯇꯥꯔꯦ ꯁꯣꯏꯕ ꯉꯥꯡꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯩꯐꯔꯦ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯅ ꯌꯩꯐꯔꯦ ꯃꯩꯇꯩ ꯆꯅꯨꯔꯥꯅ ꯌꯩꯐꯔꯦ